ngasi phong ki ba tuan tuan ba manipuri si phong sing digi maroi bi pauk sing mem na thamji hauji hauji Ukraine ma sum Russia ni gi mar tholi ba conflicts ki matang am sum North Korea ma sum South Korea gi anawa update loina na mem na thamji ahan bada Korea ani na Nongchup thangba border paringda amada warning piduna Nongmei kapkhr Korea ani gi de facto maritime border oriba yellow sea gi northern limit line NLL lan kiwa North Korea gi jahaz ta warning shot kya kapkhr hain thoka ba numita South Korea gi military na phongdokre madu gi pakhum oina North Korea na su South ki mayok ta warning piduna Nongmei kaplak khi hairi North Korea gi Marsen Beles amana local amada ayuk pung ahunga minute nifuga minute hoi tabu matamda frontline ithat Benyonga naknabi ising saruk ta lairiba MLL Violet Toki amasu maduga mari lainana warning shot round kulum kapkhe haina South ki Joint Chiefs of Staff JCS na phungdoki madugi matung nga ki manungda North Korea gi military nasu South Korea gi jahaz amana nungsup thangbu samudra gi boundary Violet abudigi multiple rocket launcher singdagi nungsup thangbu samudra gi sarukta artillery shell tara kaphi loinana atai warning shot kaya su kaphi haina Yonhap News Agency ki report amana phongdorakli Korean People Army KPA gi General Staff ki masak maming pandaba spokesman amana haiki maduri South Korea gi squad jahaz amana ayuk pung ohunga minute yankhai taba matamda North military na control toriba military demarcation line landarakhi madu masak khangdaba vessel ama tanarakhi gi mingda satharakhi bani South ki JCS na phungdoki bada North Korea na kumja English ngani ga taragani pan gi inter Korean military agreement violate tawduna ayuk pung manga ga minute taraga mari rom taba matamda artillery shell tara launch tarakhi agreement adu nakalani gi border unkhatna ba hanthana gi panamda purakhi bani frigate ama yauna mafam aduga naknana South Korea gi naval vessel kya deploy tawrabasu makoina NLL lan kiti hainasu JCS na phungdoki North Korea na NLL adubu kharom da makha sangthana lehna ba matam sangna demand tawrakhiba ga loinana leba sigi jahaz singna line adubu toina landa dun rakhi kumza English amaga samapan yankhai dagi yankhai ga humdoi phau satakhiba Korea gi lan matungda US na lusingba UN kamana nakal namata gi oiba warep te yumpham oiraga yathibani hairaduna North Korea na border adubu recognize tawdribani Korea ani na kumza English amaga samapan maudraga mapan English ani amasum English ani ga mapanda lan sonakhi Korea ani gi marakta warning shot sing kapnari bisi North Korea na ballistic missile kya sangyeng tawga loinana artillery shot kya kaptuna leptana kai hobadagi peninsula da unkhana ba hengalagli ngai marakta tholakli bani Seoul amasung Washington gi marakta satakhiba joint military exercise ki pakhum oina hokiba Seoul khara sida Pyongyang na khulai sangyeng kya pangtokhi South Korea amasum US ki apun ba exercise sing adubu not na masigi mayekta landana bagi rehearsal sing ni hairibani hanisu paus na makatana phongdorakli atopa paumana Ukraine dirty bomb sing seasonai haina Russia na claim tawrakhibadu Ukraine reject tokre Russia na haukiba sayola shiro masida makhal makha kya gi misal amadi drone gi attack yauna Ukraine ni kha thangma town oriba Mykolaiv ta akan balanda sa tharakpadagi Ukraine gi apartment block ya leptana mang takhalakli hairiba Mykolaiv town asi Kherson gi kilometer kunthraga mangarom chatlaga leiba town amani thasigi kungo humdoi nuwaiju numita su hairiba town asida akan be attack kya sa tharakhi masina takpadi Russia gi attack tokpamasi hana Kherson oiramdagi haujikta Mykolaiv to oina attack sa thaba horakle haibani Russia na Mykolaiv te leiba saurana miyoi lising humpu rom da makhoi gi mathwai hingnana ba mafam adu thadoklamlaga sienkhina ba order torakhiba lekhrabani tanja sida Ukraine gi mekedi gi su akan ba light sing counter offensive sa tharibani hairi oirakli ba lan gi phibam sida Russia na Ukraine gi mathak tongan ba makhal gi maral kya leptana sirakli maral sing adu gi manungda Ukraine radioactive materials yaw bomb makhal sing sizinaduna Russian occupy toraba town sing da kapsili habisini hairiba claim asi kiev ki mekedi gi akan momonu yaninga ba phongdokre Ukraine gi foreign minister Dmytro Kuleba na phongdorakpada Russia na kiev ki mathatu sirakli maral sing asi yumpham yawdaba madi yamna khudong thingai oiba maral khusini Russia na yamna toina tawba phataba thabak sing adu makoina atopada maral sibi gi hainabi ama oina sathaduna lakli hainasu Dmytro na phongdorakli
Masigi pakum oina Russia gi Defense Minister Sergei Shoigu na ngarang nomaiju numita phongdorakiba wapam amada Ukraine matam pumada Russia lanmising gi mathakta darti bom sizinanaba sem saduna lei haina maral sikre maki wapam asi Shoigu na US UK amasung NATO gi members singa punna unaba mifam amada phongdokibani hairiba darti bom makhalasi pak sauna radioactive material sing thadokuna ising nungsit ki amadi mausagi akoibigi pibamda ka hena mangan takhan mangamba bom makhalamani machine misa miyam gi punsida sauna kodong thiba thonba ngamani machine nuclear bomb amagum nadi mangan takhan mangamde hairi asiguma makhal gi maral si Russia na Ukraine siraklingai tanja sida Russia gi president Putin ikhang khangaudana maki nuclear weapon gi maramda wafam kya phongdorakre wafam singa si Russia na Ukraine pumbagi sangda taraga mangagi saruk annex tawre haina lakthraba matungda nuclear weapon gi wafam si amukhana phongdorakibani Russia na Ukraine gi mathakta tawrakliba darti bomb gi claim asi US na dismiss tawbaga loinana hai thokliba thawdo khudimak malem pumna mapung phana yengdunu leidi amadi uri asum aran khangdana khudong saba khara phangnabagi dama atopa miyoida maral sibai bisi US na kaidanungdi yaba ngamloi West country gi lebak punamak yamna mayek singna khangle madudi Russia na aranba allegations sing Ukraine gi matakta shirakliba du matam pumbada reject tawduna leigani hainasu hairakre Hauzik Ukraine sarib darti bom si Russia gi matakta sizinanaba sabanati makingam khaibu ngaksinanabagi damak sabani haina US State Department na thadorakpa sirol amada phongdorakre sirol asida British amadi French lenga ki khuyek sing yauri sohaidi Loishalak point na tentak na to papang tang ngam na hapsaramge Philippines airport ta Koreans air flight ama runway digi hendok na sinkre Philippines airport thingjinkre Ningtokaba numiki ahingda Korea gi airplane ama Central Philippines airport ta tarakpada maki senpham tokpa runway digi hendok na sinkiduna napi hobo lampa amada sujinbadigi Korea gi airplane adu akai toithokre thaudo de ising nungsit gi phibam phataba amadi Nongmangba madi subana maram oiduna thawdo do thokibane haidi runway digi hendokna sien khiduna ate akai nangkraba plane adu da passenger samago homphugani thu amadi crew member taraga matoi tongkhiba adu aso engam yaudana aircraft adu emergency slide tagi taraktuna escape ta hokre haidi thawdo aduna maram oiduna Philippines ki Makan Cebu International Airport adu da tagadaba flight darjan kya cancel tokre haidi leba asigi khwaidigi mathausin bamadi plane masing yamna taba airport asi Korea gi flight aduna runway digi hendongna sin kiba amadi ati akai thoktun leiba maramna matam khrai oina thingjin khre haidi khudong thiba thawdo aduna maram oiduna airport adu thingjin khibada Koreans air gi president miyamna noaitaba phongdokpa loinana thokriba thawdo adu gidama apology torakre thawdo sidigi Asia gi khwaidigi masak khanglaba airline asina matungna siguma lebak thiba thawdo asi amuhana thondana ba siksin thrang lokhana buapam phongdokre haidensu pausna makhatana phongdorakli Koreans Airlines President Woo Ki-hong thadorokpa sirolamda hai makoina matam punamakta flight operations sing pangthokpada flight aduda tongliba passenger amadi crew members sing adugi soida ngamdana ba section bana ahanwa thawrang oina pekhatun lakli kariguma makoigi passenger sing da khudong sadaba madi awaba nanglabadi madugidamak thamoi sokna nuaitaba phoi haiba wapam thamki hari hausigoina di myam pause tu matang sha lusinjarage amasu myam pun anawba update ngaminasi